Ayakna hek Manipur yaubaga lamphel pata chatkane Lisipriya. Environmentalist activist ama waina malemgi miyamna sakhangnaраbi Manipuri macha Lisipriya kanguzam December 13 taraga mapanda maramdam Manipurda lakadaure mahakna hek maramdam Manipur yaubaga ahanba chatkadaba mafam ase lamphel patni haina social media da thadorokba post ama na haire mahaki post asigi matungin na hairibade lamphel pat ke wari mahak tare mangluraba aikoigi mingsel ama amukna hongna kanba uzabada yamna apenba phawe aikoigi ipa ipusingna tunggi mirolgi damak posak anikhak sahi lising kaya kanduna thambiramme ahanbada asangamantana thalaba imfalgi kanglane aduga anisubada aikoigi mingsel oriba loktak pat ne ahum subana lamphel patna oheuraga ne pat asigi akoibada ring road ama semba ngamlaga de kayagi matik ningthijaba pat ama oiga ne aikoigi tunggi mirolgi damak wetland sing kanba made mangkhiba singi khongul liba matam oire mahaki post asina hai yaningdaba pendaba kaya de haujiki Manipur lengak asida miyamna leiramgane adubu environment ki lamda deforestation thingnaba honariba khongthang paturel kaya kanana ba honariba made Manipur miyamda nahounana mahausagi khusem ngakpa made nungsiba piba ngamliba ithil asida lengak ase afaba lengak ni haininge aduga ina khunba kharagi yum amade building sing lamphel pat ki eviction tawbada walhoriba sing asisu amata sithadana tahonninge mahausagi khusem kan bahai base aikhoi khuding maki tangai fadraba mipum khuding gi thaudang ne mahaki paisa fajaba yum amade atangba gari khuding mak asiba malemda aremba ni haire